ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯃꯁꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯁꯤ ꯍꯥꯏꯕ ꯇꯥꯔꯕ ꯃꯁꯤꯒꯤ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯥꯏꯕꯁꯤꯗꯩꯗ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩ ꯁꯖꯦꯁꯟ ꯇꯧꯖꯔꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯅꯅꯕ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯃ ꯃꯁꯤ ꯀ꯭ꯔꯤꯌꯦꯠ ꯇꯧꯕꯁꯦ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤ ꯑꯦꯀ꯭ꯔꯣꯁ ꯗꯤ ꯇꯦꯕꯜ ꯅꯥꯀꯜ ꯑꯅꯤꯃꯛꯁꯦ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯅꯅꯕꯁꯦ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯉꯝꯃꯒ ꯉꯝꯃꯦ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒꯤ ꯂꯦꯚꯦꯜ ꯉꯝꯗ꯭ꯔꯒꯅ ꯁꯦꯟꯇꯔꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯔꯒ ꯏꯟꯇꯔꯐꯤꯌꯔ ꯇꯧꯕꯤꯔꯒ ꯑꯍꯥꯟꯕꯗ ꯆꯥꯛꯏꯕ ꯃꯨꯠ ꯃꯩ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯅꯥꯛ ꯌꯦꯠ ꯑꯅꯤꯗ ꯀꯥꯞꯅꯔꯤꯕ ꯃꯌꯥꯝꯁꯤ ꯃꯁꯤ ꯑꯍꯥꯟꯕꯗ ꯃꯩꯁꯤ ꯃꯁꯤ ꯍꯥꯟꯅ ꯂꯦꯞꯍꯟꯕ ꯃꯁꯤ ꯍꯥꯟꯅ ꯂꯦꯞꯍꯟꯕ ꯍꯥꯏꯕꯗꯤ ꯆꯥꯛꯏꯕ ꯃꯩꯁꯤ ꯍꯥꯟꯅ ꯃꯨꯊꯠꯄ ꯍꯥꯏꯕꯅꯦꯕ ꯆꯥꯛꯏꯕ ꯃꯩꯁꯦ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯑꯉꯝ ꯑꯉꯝꯕ ꯆꯨꯅꯔꯤꯕ ꯃꯩ ꯀꯥꯞꯅꯔꯤꯕꯁꯦ ꯃꯁꯤ ꯍꯥꯟꯅ ꯂꯦꯞꯍꯟꯕ ꯃꯩꯁꯤ ꯍꯥꯟꯅ ꯃꯨꯊꯠꯄ ꯗꯦꯟ ꯑꯗꯨꯗꯒꯤꯗꯤ ꯅꯥꯀꯜ ꯑꯅꯤꯃꯛꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯀꯧꯔꯒ ꯃꯔꯝꯗꯤ ꯍꯥꯟꯅ ꯍꯦꯛꯇ ꯆꯪꯁꯜꯂ ꯅꯣꯏ ꯑꯅꯤ ꯈꯨꯠ ꯄꯥꯏꯅꯧ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯗꯧꯕꯅꯤꯅ ꯅꯥꯀꯟ ꯑꯅꯤꯃꯛꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯀꯧꯔ ꯀꯔꯤꯅꯣ ꯅꯣꯏ ꯄꯦꯟꯗꯕ ꯅꯣꯏ ꯄꯦꯟꯗꯕ ꯀꯔꯤꯅꯣ ꯅꯣꯏ ꯀꯔꯤꯅꯣ ꯅꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯦ ꯄꯤꯕ ꯉꯝꯒꯗꯕꯒꯅ ꯌꯦꯁ ꯈꯟꯅꯁꯤ ꯉꯝꯃꯣꯏꯗꯧꯔꯒꯅ ꯁꯣꯔꯤ ꯀ꯭ꯂꯤꯌꯔ ꯀꯠꯇ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔ ꯀꯥꯏꯒꯗꯕꯗꯤ ꯌꯥꯔꯣꯏ ꯑꯟꯗꯔ ꯑꯦꯅꯤ ꯁꯔꯀꯝꯁꯇꯦꯟꯁꯦꯁ ꯃꯅꯤꯄꯨꯔ ꯀꯥꯏꯒꯗꯕ ꯑꯗꯨꯒꯨꯝꯕ ꯗꯤꯃꯥꯟꯗꯤ ꯅꯣꯏ ꯇꯧꯒꯅꯨ ꯌꯥꯔꯣꯏ ꯃꯦꯕꯤ ꯍꯣꯝꯂꯦꯟ ꯑꯣꯏꯕ ꯌꯥꯏ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯣꯏꯕ ꯌꯥꯏ ꯑꯣꯔ ꯌꯨꯅꯤꯌꯟ ꯁꯦꯄꯔꯦꯠ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯗꯤ ꯁꯣꯔꯤ ꯃꯅꯤꯄꯨꯔ ꯀꯥꯏꯒꯗꯕꯗꯨ ꯗꯤꯃꯥꯟꯗꯨꯗꯤ ꯌꯥꯔꯣꯏꯅ ꯀ꯭ꯂꯤꯌꯔ ꯀꯠꯇ ꯑꯗꯨꯝ ꯍꯥꯏꯗꯣꯛꯄꯤꯔꯒ ꯑꯗꯨ ꯅꯠꯇꯕ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯑꯗꯨ ꯅꯣꯏ ꯁꯤꯗꯤ ꯌꯥꯔꯣꯏꯅ ꯍꯥꯏꯔꯒ ꯃꯩꯁꯦ ꯍꯥꯟꯅ ꯃꯨꯊꯠꯂꯒ ꯀꯥꯞꯅꯔꯤꯕ ꯅꯣꯡꯃꯩꯁꯤꯡꯁꯦ ꯁꯨꯗ ꯂꯩꯕ ꯑꯣꯏꯔꯣ ꯃꯗꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯚꯥꯏꯑꯣꯂꯦꯠ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯑꯦꯛꯁꯟ ꯂꯧꯕ ꯇꯥꯏꯅ ꯑꯣꯔ ꯁꯣꯝꯗ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯑꯩꯅ ꯌꯥꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣ ꯌꯥꯔꯣꯏ ꯀꯥꯞꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯗꯤ ꯃꯣꯏꯅ ꯍꯥꯟꯅ ꯃꯁꯤ ꯍꯥꯟꯅ ꯑꯩꯅ ꯍꯥꯟꯅꯁꯨ ꯊꯝꯖꯈ꯭ꯔꯦ ꯑꯀꯛꯅꯕ ꯅꯨꯃꯤꯠꯇ ꯑꯀꯛꯅꯕ ꯃꯇꯝꯗ ꯅꯣꯏ ꯑꯩꯅ ꯌꯥꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯗ ꯂꯩꯕ ꯁꯨ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕ ꯇꯥꯔꯦ ꯃꯗꯨ ꯑꯦꯀꯣꯔꯗꯤꯡ ꯇꯨ ꯂꯣ ꯏꯃꯤডিয়েট ꯑꯦꯛꯁꯟ ꯂꯧꯕ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯜ ꯑꯃꯗ ꯑꯩꯅ ꯌꯥꯗꯕ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯁꯦ ꯅꯣꯏ ꯑꯀꯛꯅꯕ ꯍꯞꯇꯥꯁꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯗꯤꯁꯑꯥꯔꯝ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯅ ꯇꯧꯍꯜꯂꯒ ꯂꯝ ꯍꯦꯜꯂꯛꯄ ꯇꯥꯔꯗꯤ ꯗꯔꯀꯥꯔ ꯂꯩꯔꯒꯗꯤ ꯇꯛꯈꯥꯏꯕ ꯇꯥꯏꯅ ꯑꯗꯨ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯍꯟꯅꯕꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔꯁꯦ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯕꯤꯕꯁꯦ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯕꯁꯦ ꯑꯩꯗꯤ ꯊꯦꯡꯉꯦ ꯀꯨꯏꯃꯟꯈ꯭ꯔꯦ ꯆꯍꯤ ꯊꯥ 19 ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕ ꯃꯁꯤꯗ ꯃꯤ 60,000 ꯍꯦꯟꯕ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯕ ꯁꯤꯗꯩꯗ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯊꯧꯔꯤ ꯌꯥꯟ ꯁꯤꯗꯨꯅꯦꯕ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯊꯧꯔꯤ ꯌꯥꯟ ꯁꯤꯔꯤꯁꯤ ꯇꯧꯔꯤꯁꯤꯅꯦꯕ ꯑꯗꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯕꯣꯝ ꯊꯝꯃꯝꯃꯦꯒ ꯑꯗꯨ ꯇꯧꯔꯝꯃꯦꯒ ꯑꯗꯥ ꯇꯧꯔꯝꯃꯦꯒ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯃꯌꯥꯝ ꯁꯤꯆꯨꯋꯦꯁꯟꯁꯦ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯀꯔꯤꯅꯣ ꯃꯣꯏ ꯁꯥꯏꯂꯦꯟ ꯁ꯭ꯄꯦꯛꯇꯦꯇꯔꯗꯧꯅ ꯀꯨꯝꯍꯩ ꯌꯦꯡꯕꯁꯤꯡꯅ ꯃꯣꯏ ꯍꯥꯠꯅꯔꯁꯨꯅꯣꯅ ꯇꯧꯔ ꯊꯥꯗꯣꯛꯑꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯁꯤ ꯌꯥꯝꯅ ꯆꯤꯡꯅꯕ ꯑꯩꯈꯣꯏ ꯂꯩꯌꯦꯕ ꯃꯗꯨꯅ ꯖꯥꯇꯤꯁꯤꯒꯤ ꯅꯦꯁꯟꯁꯤꯒꯤ ꯏꯟꯗꯤꯌꯥꯒꯤ ꯀꯔꯤ ꯀꯥꯟꯅꯕ ꯄꯨꯔꯛꯀꯗꯣꯏꯅꯣ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯄ꯭ꯔꯖꯥꯁꯤꯡꯁꯦ